Meitei Huyen Langlon Sintam Shanglen Satjal Academy Ufo Haobam Marak Chingtham Leikai branch ki kuntrarak SUBA Rising Day ki THOURAM ngasi PANGTHOKHRE. THOURAM adugi manung channa organization ki founder Luching Purel RK Manisana ki mafamda members singnai kai khumnaba unlaba matung organization ki president RK Sana Parihalda General Salute Piduna Ikai Kumnaba Utkibaga Lunina THOURAM aduda UFO gi oina leiriba thang tage chef instructor Nongmaitem Bizoina ngasi hauna bimatung ina ivudo pakhangba yekpa malemgi firal chingkhatki amadi organization asigi members singna malemgi firal gi mafamda salute piduna ikai khumnabasu utki ngasigi THOURAM aduda UFO gi president RK Sana Parihal Home Secretary L Loyumba Commander Y Chingsang Lakpa UFO gi oina leiriba thang tage chief instructor Nongmaitem Bizoi Battalion Commander Singh amadi Manipur gi tongan ba mafam kayadagi lakpa UFO gi members singnasu sarugyaki